Kuki Kutlai Paiba Singna ngasi Moreh da Leiba Commando Personnel Singda Nongmei Kapsillaktuna attack chathakre Thogdok aduda Special CDO Unit ki personnel ama sokpadagi KLP da Leiba Assam Rifles ki hospital da laikanakre hairi IT News na Thogdok thokfamdagi fangba pauda Thogdok ase ngasi nungthil pung 3:30 tarakpada Kuki Kutlai Paiba Singna Moreh Ward number 7 gi Forest Gate manakta Police amadi Police Commando Personnel Singda Nongmei Kapsillaktuna attack chathaba horakibani Kudak aduda security ke maikai dagi su khut handuna nakal ani gi marakta khut thokna ki hairi paw asina makhata na hai Moreh gi forest gate mapada police commando ki team ama bulletproof gari da khamduna leiringai da Kuki Kutlai Paiba Singna bomb ani thadarakpaga loinana Nongmei Kapsillaktuna landaba horakhibani thogdok aduda CDO personnel ama makhongda panduna sokhibani hairi IT News na hojekta phangba pawda mafam aduda mamsilaklaba fawba Nongmei kapagi makhol tanari hairi 지금 있잖아 지금. 그지나 방향입니다. 뭘 깎고?